Nupi gi ikai khumnaba miya mamangna manghan biraga hatok pikhiba thawdok adudi punsida kawba ngamlaroi wai surjavala ipuroibana laboratory technician oidun chuchampura clinic ama hangduna leijaramani dubu lanjenaraktuna relief camp da lairakpadigi supam nompham khangdaba ama hingnabagi dama haitrabasu migi matung induna seksu basali IDP singa masung kokomi khakta tana miyamna me ahum English singa ni kungo homdoi digi haurakhiba Manipur gi tam thiraba lan gi thawdok singa maram oiraduna thawai hingnabi ki dama relief camp singa sangjapam lawhalakli ba nupi angang yauna miyoi lising yankai henbasu loisilaglaba December tha asigi manungda masagi miyumda hanjin hangadabani haidun akan makhongjang sangsilaglabasu saliba kumja English singa ni kunga manga gi aroiba tha December gi ngasi numit Kuntraga mathuini saraklabas laiga ki mekei digi pi ki thaja sing thabak to onthorak tabag iroinana Chuchampur gi IB road gi lanjelaga haujuk phawbo moirangi Sendra relief camp na sangjupam loroklibi yumkhaibam ongbi surjavala na hakthingna unarubadam hakna hai aigi ipuroibana laboratory technician oitun Chuchampur clinic hanglaga leijaramani ma ki clinic sida test tawrabu kudimak babina diagnostic center da thai adob haujikti thabak suningai leraktabadegi hingnanabagi damak ipuroibana sek subasale adob mahakti leitabani mina mahakpu kaya puningdi sinphamdi onarabani adobu hingnabagi damak satlibani me ahuming lisingani ga kungo homdori Kuki gi lan horakpa numit makti tadri mamdri adobu lambida mathong maram khangdana senarakpa aduda main road ki thawdok sing phogna udagi loina ukhi ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕ ꯎꯗ꯭ꯔꯕꯁꯨ ꯃꯅꯨꯡꯗꯒꯤ ꯌꯦꯡꯕꯗ ꯂꯣꯏꯅ ꯎꯏ ꯂꯝꯕꯤꯗ ꯑꯣꯄꯟꯗ ꯂꯟꯖꯤꯟꯅꯔꯛꯄ ꯅꯨꯄꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯥꯡꯍꯜꯂꯒ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯤꯇꯩꯁꯤꯡꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯛꯄ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯅ ꯈꯨꯟꯊꯣꯛ ꯈꯨꯟꯗꯥꯔꯛꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡ ꯑꯁꯤꯕꯨ ꯑꯔꯤꯕ ꯃꯤꯔꯣꯜꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯑꯔꯤꯕ ꯃꯤꯍꯧꯔꯣꯜ ꯈꯣꯟꯊꯣꯛꯂꯣꯟꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡ ꯆꯍꯤ ꯆꯥ ꯀꯌꯥ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯃꯅꯨꯡꯗ ꯃꯔꯣꯝꯗꯣꯝ ꯃꯄꯥꯝꯕꯣꯝꯇꯅ ꯃꯅꯤꯡ ꯇꯝꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯔꯛꯈꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯨꯜ ꯃꯨꯠꯈꯤꯕ ꯃꯤꯄꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯀꯤꯕ ꯂꯩꯔꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯁꯤꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯂꯦꯞꯇꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯃꯗꯤ ꯈꯨꯟꯗꯥ ꯂꯩꯇꯥ ꯁꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯇꯩꯁꯤꯡꯗꯒꯤ ꯃꯤꯇꯣꯞꯁꯤꯡꯅ ꯃꯤꯁꯤꯡ ꯍꯦꯟꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯃꯤꯇꯩꯁꯤꯡ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯨꯠꯈꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯀꯟꯖꯍꯧꯅꯕ ꯍꯣꯠꯅꯍꯧꯗꯕ ꯇꯥꯔꯕꯗꯤ ꯃꯤꯇꯩꯁꯤꯡꯒꯤ ꯀꯥꯡꯈꯨꯜ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯇ꯭ꯔꯤꯄꯨꯔꯤ ꯆꯛꯃꯥ ꯑꯃꯗꯤ ꯕꯣꯇꯤꯌꯥꯁꯤꯡ ꯃꯨꯠꯈꯤꯕꯒꯨꯝ ꯃꯨꯠꯈꯤꯕ ꯌꯥꯏ ꯑꯦꯁꯤꯌꯥꯇꯤꯛ ꯁꯣꯚꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯣꯏꯔꯛꯈꯤꯕ ꯃꯤꯇꯩ ꯐꯨꯔꯨꯞꯅ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯛꯈꯤꯕꯒꯤ ꯃꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯇꯥꯡꯕ ꯂꯥꯟ ꯇꯣꯏꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯟꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯁꯦꯝꯕ ꯀꯥꯡꯕꯨ ꯅꯥꯏꯅ ꯂꯥꯟꯗꯥꯅꯗꯨꯅ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯂꯟꯕꯨꯡ ꯑꯣꯏꯈꯤꯕ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯅ ꯊꯣꯛꯇꯨꯅ ꯃꯁꯤꯡ ꯍꯟꯊꯅꯕꯒꯤ ꯃꯔꯝ ꯑꯣꯏꯈꯤ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏ ꯍꯤꯡꯅꯕ ꯃꯤꯔꯝꯗ ꯂꯟꯖꯦꯟꯅꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯅꯈꯤꯕ ꯑꯃꯗꯤ ꯑꯋꯥꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 3 ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯈꯤ ꯑꯋꯥꯅ ꯃꯤꯇꯩ ꯅꯨꯄꯥ ꯅꯨꯄꯤ 1,000 ꯍꯦꯟꯅ ꯂꯟꯐꯥ ꯑꯣꯏꯅ ꯄꯨꯈꯤꯕ ꯑꯃꯗꯤ ꯂꯟꯖꯦꯟꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯕ꯭ꯔꯤꯇꯤꯁꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯅꯕ ꯂꯥꯟꯊꯦꯡ ꯑꯗꯨꯗ ꯑꯊꯧꯕ ꯀꯌꯥ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤ ꯂꯥꯟꯊꯦꯡ ꯑꯁꯤꯗꯁꯨ ꯃꯤꯇꯩꯁꯤꯡ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡ ꯀꯁꯥꯔ ꯑꯁꯥꯝ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯆꯤꯡꯕꯁꯤꯡꯗ ꯂꯟꯖꯦꯟꯅꯈꯤꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯅꯈꯤ ꯆꯍꯤ 60 ꯍꯦꯟꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯣꯏꯂꯝ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 2ꯔꯣꯝ ꯃꯅꯤꯡ ꯇꯝꯕ ꯐꯪꯗꯨꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯤꯡꯂꯕ ꯃꯇꯨꯡ ꯏꯪ 1994ꯗ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯅꯨꯡꯗ ꯅꯝꯇꯤꯟ ꯇꯤꯟꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯏꯀꯥꯟ ꯀꯥꯟꯅꯅ ꯃꯥꯡꯈ꯭ꯔꯕ ꯅꯤꯡꯇꯝꯕ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯃꯊꯪ ꯆꯣꯡꯊꯣꯔꯛꯈꯤꯕꯗꯒꯤ ꯏꯟꯗꯤꯌꯟ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯈꯨꯠꯂꯥꯏꯒꯤ ꯃꯨꯛꯅꯕꯁꯤꯡ ꯂꯦꯞꯇꯨꯅ ꯊꯣꯛꯂꯛꯄꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯒꯤ ꯄꯨꯟꯁꯤ ꯈꯪꯃꯨꯊꯛꯇ ꯄꯤꯈꯝꯅꯕ ꯂꯦꯞꯇ꯭ꯔꯤ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯂꯣꯟꯒꯤ ꯑꯄꯤꯛꯄ ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯍꯥꯏꯕ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡꯒꯤ ꯄꯣꯂꯤꯁꯤ ꯃꯈꯥꯗ ꯂꯥꯡꯗ ꯊꯨꯗꯨꯅ ꯑꯉꯥꯡ ꯑꯃ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯄꯣꯛꯇꯕ ꯑꯁꯤꯅ ꯃꯤꯇꯩꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯅꯕꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯍꯟꯅꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯆꯦꯡꯒꯨꯝ ꯁꯧꯕꯒꯨꯝ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯣꯡꯊꯣꯛꯅꯔꯛꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯆꯦꯠ ꯃꯀꯥꯏ ꯐꯦꯛꯁꯟ ꯊꯣꯛꯂꯛꯇꯨꯅ ꯃꯁꯦꯜ ꯍꯥꯠꯅ ꯁꯨꯅꯕ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯂꯃꯦꯟ ꯇꯨꯍꯦꯟꯕꯅꯤ ꯍꯥꯏꯕꯁꯤꯡ ꯊꯤꯗꯨꯅ ꯍꯥꯠꯄ ꯑꯁꯤꯅꯁꯨ
ꯃꯤꯁꯤꯡ ꯍꯟꯊꯅꯕ ꯃꯔꯝ ꯑꯣꯏꯗꯕ ꯅꯠꯇꯦ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯗ꯭ꯔꯒꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯈꯤꯕꯗꯒꯤ ꯇꯤꯟꯖꯪ ꯀꯥꯏꯖꯪꯕ ꯉꯥꯛꯇ ꯑꯣꯏꯔꯛꯄ ꯑꯃꯗꯤ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕ ꯑꯦꯗꯁꯅ ꯅꯥꯕꯗꯒꯤ ꯁꯤꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯁꯨ ꯃꯤꯁꯤꯡ ꯍꯟꯊꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯁꯨꯕ ꯅꯣꯝꯕꯒꯤ ꯍꯩꯅꯕꯤ ꯋꯥꯛ ꯀꯜꯆꯔ ꯃꯥꯡꯈꯤꯕꯗꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯐꯠꯇꯕ ꯑꯃꯗꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯅ ꯍꯤꯡꯂꯛꯄ ꯌꯥꯎꯅ ꯅꯨꯄꯤꯁꯤꯡꯅ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯅꯣꯔꯃꯦꯜ ꯕꯥꯔꯊꯀꯤ ꯃꯍꯨꯠ CS ꯇꯧꯕꯗꯒꯤ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯅ ꯄꯣꯛꯄ ꯌꯥꯗꯕ ꯑꯁꯤꯁꯨꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯅ ꯃꯤꯇꯣꯞꯇ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯆꯪꯂꯛꯄ ꯑꯃꯗꯤ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯕ ꯊꯤꯡꯕ ꯉꯝꯗꯕ ꯑꯁꯤꯗꯒꯤ ꯃꯤꯇꯩꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯂꯤꯕꯁꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯉꯥꯛꯄꯁꯤꯡꯒꯤ ꯊꯧꯁꯤꯜꯗꯒꯤ ꯑꯣꯏꯍꯟꯕꯅꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯐꯝꯗ ꯃꯪꯂꯝꯆꯠꯇ ꯑꯣꯏꯈꯤꯕ ꯍꯧꯖꯤꯛꯅ ꯀꯔꯤ ꯐꯤꯕꯝꯗ ꯑꯗꯨꯒ ꯇꯨꯡꯂꯝꯆꯠꯇꯅ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝ ꯍꯨꯞꯅ ꯅꯩꯅꯗꯨꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯍꯧꯗꯕ ꯇꯥꯔꯕꯗꯤ ꯌꯨꯝꯗꯪꯕꯅ ꯀꯩꯅꯥꯏꯔꯦ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯜꯂꯦ ꯍꯥꯏꯅ ꯇꯦꯡꯊꯥꯔꯤꯕꯁꯤ ꯇꯦꯡꯊꯥꯕ ꯐꯥꯎꯕ ꯉꯝꯗꯅ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯕ ꯌꯥꯏ ꯐꯨꯔꯨꯞ ꯑꯃꯒꯤ ꯁꯛꯇꯝ ꯀꯥꯏꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯡꯈꯤꯕꯗ ꯐꯨꯔꯨꯞ ꯑꯗꯨꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯀꯥꯡꯈꯨꯜꯁꯨ ꯃꯨꯠꯈꯤꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯆꯦꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯍꯟꯅ ꯍꯟꯅ ꯐꯥꯔꯕ ꯍꯨꯔꯥꯟꯕ ꯑꯃ ꯐꯒꯠꯈ꯭ꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯨꯔꯥꯟꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯅꯟ ꯂꯣꯀꯦꯜ ꯍꯨꯔꯥꯟꯕ ꯑꯅꯤ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯟꯅ ꯍꯟꯅ ꯒꯥꯔꯤ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯀꯣꯟꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯇꯧꯔꯝꯗꯥꯏꯗ ꯀꯣꯔꯠꯀꯤ ꯑꯌꯥꯕ ꯂꯧꯔꯒ ꯑꯇꯣꯞꯄ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯧꯗꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯍꯟꯅ ꯐꯠꯈ꯭ꯔꯦ ꯍꯨꯔꯥꯟꯕꯗ ꯍꯩꯅꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯋꯥꯡꯉꯨ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯕ ꯑꯦꯂꯥꯏꯁ ꯋꯤꯂꯤꯌꯝ ꯆꯍꯤ 19 ꯑꯄꯣꯛꯄ ꯕꯣꯕꯤ ꯀꯧꯕ ꯑꯃꯅꯤ ꯃꯍꯥꯛ ꯂꯦꯞꯇꯣꯞ ꯍꯨꯔꯥꯟꯕꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯔꯕ ꯃꯇꯨꯡꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯅ ꯑꯇꯣꯞꯄ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯨꯛ ꯍꯟꯅ ꯐꯣꯔꯃꯦꯜ ꯑꯦꯔꯦꯁ ꯇꯧꯈ꯭ꯔꯦ ꯂꯪꯊꯕꯥꯜ ꯂꯦꯞ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗꯒꯤ ꯂꯦꯞꯇꯣꯞ ꯍꯨꯔꯥꯟꯕꯒꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯈꯤꯕ ꯅꯥꯎꯕ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯒꯤ ꯃꯇꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯄꯤꯕꯤꯅꯕ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯈꯤ ꯍꯥꯏꯔꯤ ꯑꯇꯦꯟꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯄꯥꯟ ꯂꯝꯒꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯀꯣꯔꯠꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯏꯪ 2018ꯗ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯗ꯭ꯔꯕꯥꯗ ꯁꯤꯇꯤꯒꯤ ꯀꯣꯔꯠ ꯑꯃꯅ ꯆꯍꯤ 35 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯀꯣꯔꯠꯅ ꯉꯔꯥꯡ ꯀꯔꯅꯥꯇꯀꯥꯒꯤ ꯕꯤꯗꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯣꯠ ꯁꯨꯕꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯏꯟꯗꯤꯌꯟ ꯄꯦꯅꯥꯜ ꯀꯣꯗ IPCꯒ ꯃꯔꯤ ꯂꯩꯅꯕ ꯁꯦꯛꯁꯟꯁꯤꯡꯒꯤ ꯃꯈꯥꯗ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯀꯣꯔꯠꯅ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯊꯛꯇ ꯂꯨꯄꯥ 10,000 ꯐꯥꯏꯟꯁꯨ ꯇꯧꯈꯤ ꯄ꯭ꯔꯣꯖꯤꯀ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯚꯤꯛꯇꯤꯝ ꯑꯗꯨ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯅ ꯏꯪ 2011ꯒꯤ ꯖꯨꯂꯥꯏ 9 ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯁꯟꯇꯟꯒꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ 3 ꯁꯤꯔꯦ ꯑꯃ ꯁꯣꯛꯂꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯨꯖꯥꯐꯔꯅꯒꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯣꯛꯈꯤꯕ ꯌꯨꯝ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 3 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯑꯃꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯨꯖꯥꯐꯔꯅꯒꯔꯒꯤ ꯑꯦꯗꯤꯁꯅꯦꯜ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯅꯥꯏꯃꯟꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯦꯔꯤꯌꯥ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯩꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯃꯊꯣꯜꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯑꯃꯗꯤ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ LPG ꯁꯤꯂꯤꯟꯗꯔ ꯑꯅꯤꯁꯨ ꯄꯣꯈꯥꯏꯔꯛꯈꯤ ꯍꯥꯏꯔꯤ ꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯦꯝꯁꯨꯅ ꯊꯥꯗꯣꯔꯛꯄ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃ ꯉꯁꯤ ꯇꯥꯡ 32 ꯊꯥ 12 ꯏꯪ 2015ꯗ ꯍꯥꯏꯔꯤꯕ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯁꯤꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯁꯦꯁꯟ 2025-27ꯒꯤ ꯑꯣꯏꯅ ꯁꯥꯔꯇꯣꯞ ꯔꯦꯡꯅꯤꯌꯔ ꯀꯣꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠꯁꯤꯡꯕꯨ ꯉꯁꯤꯁꯨ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯗꯨ ꯑꯦꯟꯖꯦꯜ ꯆꯛꯃꯥꯒꯤ ꯃꯤꯁꯤ ꯑꯁꯤꯅ ꯇꯥꯛꯂꯤ ꯅꯣꯔꯠ ꯏꯁꯀꯤ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯎꯕ ꯉꯝꯗ꯭ꯔꯤ ꯑꯦꯝꯁꯨ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 9 ꯎꯠꯇꯔꯈꯥꯟꯒꯤ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯗꯦꯔꯥꯗꯨꯟꯗ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯦꯟꯖꯦꯜ ꯆꯛꯃꯥꯕꯨ ꯇꯝꯊꯤꯅ ꯃꯤꯌꯥꯊꯤꯅ ꯍꯥꯠꯈꯤꯕ ꯑꯃꯅ ꯇꯝꯊꯤꯅ ꯐꯨ ꯆꯩꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯦꯝꯁꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯟꯖꯦꯜ ꯆꯛꯃꯥ ꯃꯁꯥꯒꯤ ꯆꯍꯤ 23 ꯈꯛꯇ ꯉꯥꯏꯔꯤꯕ MBA ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯦꯟꯖꯦꯜ ꯆꯛꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯃꯥꯏꯀꯦꯜ ꯀꯧꯕ ꯑꯃꯒ ꯄꯣꯠꯆꯩ ꯂꯩꯕ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯊꯧꯗꯣꯛꯇꯨꯗ ꯃꯅꯥꯎꯅꯨꯄꯥ ꯃꯥꯏꯀꯦꯜ ꯇꯝꯊꯤꯅ ꯁꯣꯛꯇꯨꯅ ꯍꯧꯖꯤꯛ ꯂꯩꯈꯠꯅꯔꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯁꯛ ꯇꯣꯉꯥꯜꯂꯤ ꯍꯥꯏꯗꯨꯅ ꯇꯥꯍꯩꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯆꯩ ꯊꯥꯡꯗꯨꯅ ꯃꯇꯨꯡ ꯇꯝꯊꯤꯅ ꯐꯨꯕꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯇꯝꯊꯤꯅ ꯁꯣꯛꯄꯗꯒꯤ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯀꯌꯥꯔꯛ
थोखिबा लेख्रि अदुबु ngasi फाव मेलेन गी मियोई सिंगी वाखलोन अहोंग लेत्रि लेत्रि हाइबदु थाउदो सिना मयेक सिंगना ताकलि थाउदो सिदा सेनरिबा मियोई सिंग अथुबुदा उत्तराखंड गवर्नमेंटना सेराक पिगदबनी लैबा सिदा लोगी मियेंगना मिपुम खुदिमा सब मानै हाइबदु उत्फम थुई लोइनना असिगुमा थाउदोकसिंग असि मतुंगना थोक्तनाबा नेशनल करिकुलम अमदि सिलेबस द नॉर्थ ईस्ट की स्टेट सिंगी लमदा महै तंबर याहोननाबा थबक इंडिया लिंगांगना पैकेटकदबनी मसीदना असिगुमलब थोनिंगदबा थाउदोक क्या असि थोक्तबा ngамगनी हाइबसि एमसुगी थाजबनी लाइखिदरबा एंजल सकमागी मिहाट की मतंगदा असुंबो वेल फंगननाबा लाइंगाक तक्सिनबदा एमसुना असबु थाउदांग यागनी अमदि लाइखिदरबगी इमुंग मनुंगी अवाबदा एमसुना सरुक यारी हैदि अमरोमदना सोशल मीडिया दा संदोरकपा चपचाबा पावमक्ति खंगदिरबा तोइबोंग यू ngौब कुकी अमना नुपी मोलेस तौगे तौरंबदगी यू ngौब कुकी मियामना फुबदगी सिरे हैबा फोटोगा लोइना सोशल मीडिया सिंग संदोंगनरकली अतोपा पावमदना इंग्लिशिंग अनिगा कुनगा तरुकी जनवरी थादा पॉपुलर गवर्नमेंट में लाकलगनी चीफ मिनिस्टर स्पीकर सत्यप्रताना ओइरगनी हैबा वाफम एमएलए रमेशोन फोंदोखरे